Kanglatonbida Police na Nongmei KAPPADA MEEOI ama SOKLE Kanglatonbida Manipur Police na Nongmei KAPPADA MEEOI ama SOKLE MEEOI adugi maming Lenkhogin Tuboi kawi Mahak Kangpokpi Mission Hospital da laikannari hiram asigi matangda police na thadorokpa cherol amana hai April 9 gi numidang pung 8 makhairom tabada Kangpokpi rom tagi MEEOI 9 tongba Chevrolet Cruze ama sekmai rom tagi thorokpa alto car ama Kanglatongbi thong manakta thunglakhi Cruze adu nalada tasinduna accident thokpadagi Kanglatongbi Hindi High School manakta duty tawba police personnel singna mafam adu da changsinduna yengki Matam adu da alto car thorokpa MEEOI adu khongjel yang na thokhiramki Police na khamnaba kayarak hairabasu tasinadana mathau tawriba security personnel singda thomjinge toromlaga kanna thauki security personnel singna gari adugi tayar tamna nongmai round khara kaphi adubu gari adu khamdana makhata na thauki ngayak leiraga gari adubu thawriba MEEOI adu nongmai panbadagi SOKLE khanglakhi Cruze thorokpa jankin gen khongsai chaikunga matroi kauba MEEOI adudi saparmaina police station da sinaraga FIR ama lokhatlaga investigation chathaba haure jingnaningai oiba thawang chatharakpa amasung mathau tawriba police singda khudongthiba tholakpa yaba maramna tangai fadana nongmai round khara kapkhibani hiram asigi matangda miyambu lana lamjingba yaba mawngda aranba paw sandok leidabani haina police ki cheron amana phongdorakli Kotuna National Highway 2 da shutdown tawgani haina lauthorkibaga mari lainana Manipur police na waron asimiyam da phongdorakpani Amaromda district asigi khudongthiningai oi haina chingnabam famsingda security force singna makhata na thiba humbagi thabak chathari hairi Census ki matang da wari sanasi haiba CSO singi wafam taramna oi I haina Chief Minister Yumnam Khemchand na phongdokhre amadi ani suba tangka ki mikok thibada ka census yaugni haina Nitrinjay Kumar Narayan na phongdokhre census ki matang da unaduna wari sanasi haina phongdorkpa CSO singi wafam taramna oi I haina Chief Minister Yumnam Khemchand na phongdokhre SP Imphal West ki office complex ta leiba Khongjeng Lairemba Lairembigi machamanai singna kum amagi chari fizon thonbagi thoram saruk yaba lakpada mahakna wafam asi phongdokhibani thoram aduda pasoi assembly constituency ki MLA Sappam Kunjakesor Imphal West ki DC Mayanglambam Rajkumar district asigi SP KSIC Bukant susaruk yaki Thoram asiga mari lainana Chief Minister Yumnam Khemchand na hai Khwaijeng Lairemba Lairembigi kuntraga nithoirak suba kum amagi chari phizon thonbagi thoram asida Lairemba Lairembigi mafamda thongni jaduna atuba matamda irang losinbaga loinana IDP sing masa masagi mayamda hanjil handuna ing tappalamdam ama ohanbirasanu haina thongni jakhi thoram adu da saruk yakhiba pasoi assembly constituency ki MLA Sappam Kunjakesor da NRC census ka mari lainaba wahang amagi matangda pakhum piraduna hai census amasung NRC gi wafam asi matau karamna miyam gi thamoi sohalloidaba mawngda thabak oina pangthokpa yagadagi haibagi matangda legislature singkumna khanari Atuba matamda miyamgi apamba matung ina constitution na suyaba mawngda waroisin ama puroknaba honari Jairak sida laibak ki mafam sin matungna mikok thibagi thabak paikhatpaga loinana ani suba tangkakta kaski masing thiba horgani haina Register General amadi Census Commissioner Nitrinjay Kumar Narayan na phongdokhre paugi mifam amada mahakna hai ahanba tangkakta yungkok masing thibaga loinana Yunggi mawng matau amasung kari potchai leibagi haibana chingbagi thigani ani suba tangkakta mising hengalakpa amasung leipam hongmana chingbagi matangda socio cultural demographic amadi economic parameters singa mari leinaba thabak thoram sing paikhatkani Cabinet Committee on Political Affairs laukiba warek ki matung ina census ki ani suba tangkakta kaski masing thigani Ahan batangkak ki census ka mari lainana January 19 da mari lainaba questionnaire semkhibaga lainana ani suba tangkak ki oina su atuba matamda questionnaire fonglagani hairi